सेकमाइजिन खोइदुम खोइदुम अपर प्राइमरी स्कूल ओजा लेरमदबगी मतंग इम्पैक्ट न्यूज होखिबा ऑगस्ट 19 पाउदम थमख्रब मतुंग एजुकेशन डिपार्टमेंट स्कूल असिदा ओजा अनि ट्रांसफर तौरख्रे। बीजेपी की अनिरक सूब लेंगाक असिगी नुमित चामग हुंफुगे अचीवमेंट अमदी परफॉर्मेंस येंगलुरगदी मणिपुर असी सना लेबाक ओनब खरा वाखिनी हाइना सोशियो पॉलिटिकल कमेंटेटर चोंगथाम बिजोयना फोंदोरखले। मणिपुर कोरोना वायरस पॉजिटिव होइबा मियोय तरे थेंगनखिबगा लोइना पॉजिटिविटी रेट चादा 0.35 ओइखि लेखिदबा अमत यावखिदे एक्टिव केस 34 लेरे। अमसुंग लेबाक असिदा हौखिबा पुंग कुनमरीदा कोविड की पॉजिटिव केस 9,495 हेनगलखि मियोय 5,835 फगलखिबगा लोइना एक्टिव केस 58,910 हंथरखले। मैम खुरुमजरी अदोम नेंगबिरबस इम्पैक्ट न्यूज ने सोनाली माइबम हौजिक पुंजा असि फाउबगी मरोइबा पाउसिंग म्याम पिजरे। इम्पैक्ट न्यूज न हौखिबा ऑगस्ट की तांग 19 कक्चिंग डिस्ट्रिक्ट के सेकमाइजिन खोइदुम लेबा खोइदुम अपर प्राइमरी की ओजा अमत लेरमदबगी मतंगदा पाउदम अमा मियामदा थमख्रबा मतुंग एजुकेशन डिपार्टमेंट स्कूल असिदा ओजा अनि ट्रांसफर तौरख्रे। एजुकेशन एस की डायरेक्टर एल नंदकुमार ना ऑगस्ट 19 नौना स्कूल असिदा पोस्टिंग पिरख्रबा ओजा अनि अदुदी साबल तोंगबा प्राइमरी स्कूल की प्राइमरी टीचर अरिबम सरचंद्र अमदी सनासम लीलापति नि हाइरिबा ओजा अनि असि अतोप स्कूल की ओजा अहुम अमगा लोइना पुनः ट्रांसफर ऑर्डर थोलखिबने। हाइरिबा ऑर्डर असिदा ओजासिंग असिना ऑर्डर असि हेक फंगबगा नौना पोस्टिंग पिरिबा मफमसिंगदा खुदक्ता जॉइन तौ हाइना पल्लबसु हौजिक फाउबगी ओइना इम्पैक्ट न्यूज न खोइदुमगी लेकाई मियामदगी फंगबा पाउगी मतुंगिना हाइरिबा ओजा अनि असि स्कूल असिदा जॉइन तौरकपा लेत्रि हाइरे। पनबा याबदी ऑगस्ट 19 की इम्पैक्ट न्यूज की पाउदम असिगी मतुंगदा महिरोय लुप फिसोकनसु स्कूल असिदा लाक्तुना येंगसिनबा लोइना नुमित हुमनीगी मनुंगदा लेंगाकना ओजा थारकनबा हाइजबसु लेख्रबने। अमरोम लेंगा की स्कूल फगत हंसी मिशन हौदोखिबा इम्फाल ईस्ट की मोइरांगपुरेल लेबा मोइरांगपुरेल हाई स्कूल की ओइनसु ओजा वाटपगा मरी लेना महिरोय सिंगना खोंजंग चंगसिनख्रबा मतुंग लेंगाकना स्कूल असिदा ओजा 10 थारखरे। ओजा 10 अदु स्कूल असिदा यूटिलाइज ओइना थारकपगी ऑर्डर अदु लेंगा की एजुकेशन एस की डायरेक्टर एल नंदकुमार ना थोकलखिबने। चीफ मिनिस्टर एन बीरेन लुचिंग अनी सूब टर्म की बीजेपी लेंगाकना ngasi नुमित चामग हुंफु सुरब फाउबगे अचीवमेंट अमदी परफॉर्मेंस येंगलुरगदी मणिपुर असि सना लेबाक ओनब खरा वाखिनी हाइना बीजेपी दगी तोख्रबा सोशियो पॉलिटिकल कमेंटेटर चोंगथाम बिजोयना फोंदोरखले। लमफेल लेबा चोंगथाम बिजोयगी मयुमदा पाउमी सिंग उनबदा बीजेपी की हानगी चीफ स्पोक्स पर्सन ओइरंबा मियोय असिना मखा ताना चीफ मिनिस्टर बीरेन ममांगी टर्म दा बीजेपी न मेजॉरिटी ओइबा लेंगाकमा मियामना पिबियु मणिपुर असि सना लेबाक ओंथोके हाइना फोंदोखिबने। अदुबु बीरेन लुचिंगबा लेंगाक असिगी अनिसुब टर्म दा बीजेपी न मेजॉरिटी फंगलबसु नुमित चामग हुंफु असिदा लेंगाक असिगी अचीवमेंट अमदी परफॉर्मेंस येंगबदा महाकना फोंदोखिबा वाफम अदु थबक ओइना पांगथोकपा खरा वाखिनी। चही असिगी जून 19 दा मणिपुर लेंगाकना मणिपुर विजन 2047 पुथोखिबदु फजै मदु मिथियेंग सानबगी खुदमनी। अदुबु 2017 गे विजन डॉक्यूमेंट सोइदना पुथोकनबा लाउथोखिबा थबक सिंगदुगी मरक्ता चादा यांखैदंग ओइरबसु पांगथोकपिरगा मणिपुर विजन 2047 पुथोकलमलबदी मियामना थाजरंबसु याय हाइना फोंदोरखे। कुमजा इंग्लिसिंग अनिगा 13 के विजन डॉक्यूमेंट सेनापतिदगी पलेल अमदी कैथेल मानबिदगी लितान फाउबा मेट्रो रेल चेलहनबगी वाफम याउखी। लेंगाकना फोंदोखिबा वाफम ngaकना चटले हाइबा मियामदा उतनबा डीपीआर अमा सेमलगा उरेप उयुंगदंग ओइरबसु हुनबियु हाइना फोंदोरखले। लोइनाना एन बीरेन गी अनि सुब टर्म गी नुमित चामगा हुंफु फाउबसिदा चुरचानपुर मेडिकल कॉलेज की सेशन हौनबा लेंगाकना थबक पाइखतखिबा अमसुंग रिजर्व फॉरेस्ट सिंगदगी मरु ओइना वाइथौ चिंगोलदगी एनक्रोचर सिंग तानखाइखिबगी थबक सिंग सिंथाबा याय हाइना फोंदोरखे।
अखोइना हाइनिंगदी चेंग फ्री द पीबगे महत्ता अखोइ खुच्चे पैसा ताललु चेंग द अखोइ वालगा चाजगी है मदमाइ त हलकांदा मैतेई नेशनलिज्म की वखल छे वांखल कदमनी थानेगी इपाइ पुना तरंबा अखोइ प्राइड तो आई मीगी मपोट हुरांदे मिंगोन देसे नीरुद्रे आई सूर चाजगी दो मदुइ स्पिरिट तो हलकांदा मणिपुर से इंडिया की मॉडल्स कना मद ओगिदनेबा लेमना चानिंगबा थंगनिंगबा गेलकबो ngaइबा सिनदे मणिपुर मॉडल स्टेट अमा ओइबंगा मो मणिपुर से मैन्युफैक्चरिंग हब अमा ओहनबियो मिपुं खुदि मुक्से सरकार की थबक तबना तौग्रे तौदबसिंगना अखोइ मैन्युफैक्चरिंग एक्टिविटी दा चावना पिंगना एंगेज तबियो सिपना मोसे पांगथोकाना मणिपुर से इंडिया की सिंथाबा याबा अखोइ मॉडल स्टेट अमा ओइरकनी जेनिम्स हॉस्पिटल द MBBS तमनबगी सीट चामदगी चाम यांखै हेंगटपदा नेशनल मेडिकल कमीशन याब पिरकपदा हॉस्पिटल सिगी डायरेक्टर प्रोफेसर एल देबेन नुंगाइब फोंदोरखले हाइरिब फिबम असि यौरकनब होटनबदा चीफ मिनिस्टर हेल्थ मिनिस्टर लेंगाकी मकोक थोंबो ऑफिशियल अमदी जेनिम्स की ऑफिशियल स्टाफ सिंगना लौखिब थौदांगबो डायरेक्टर असिन तौबिमल खंगबा उठलखले इंपैक्ट न्यूज का खनना उनबदा प्रोफेसर देबेन जेनिम्स द MBBS तमनबगी सीट चामदगी चामगा यांखैदा हेंगटपगी मतंगदा मरि लेनब सेंटर लेंगाक तक्सिंदुना लाखिबनी मदुगी मथक्ता चीफ मिनिस्टर नोंथोंबम बिरेन अमदी MP ना चेरोल इदुना प्राइम मिनिस्टर याउना मकोक थोंब सिंगदा थादुना लाखिबनी हाइखे माकना मखा तारदुना MBBS तंबगी मसिंग हेनगटलकपा असिना मरम ओइरगा स्टेट असिदा डॉक्टर मसिंग हेना पुथोकपा ngamduna ana ayeki lamda khumang chausin bangamlagani MBBS तंबदा mahiroi singna chahida yamlaba senfam changbana mama mapa oiriba singna chauna khudong chadaba mayoknaribani adubu jenims da MBBS तंबदा chahi amada supnagi lupa lising taranipan ga chamga khaktani chahi mangagi MBBS tamba loirakpada lupa lakh ama fauba changloi dawribani haike asigumlaba sel yamna changhandaba state asigi mahiroi sing MBBS tamhandaba yade doctor masing yamna puthoktaba yade haiba wakhalonda koi fauba kaktana wasak ngaktuna lakhibani haike panbayabadi jenims ki director deven na MBBS tambagi seat masing hengatriba fauba sam koi kakloi haiba wasak amaga loina na leirakhibani adubu ngarang national medical commission na MBBS tambagi seat chamaga yankhaida hengatpagi ayaba pirakpadagi sakhiba wasak handoki akoina LOP phangnanabagita akoina kani government Manipurna kani mari manga si fulfill tawnanaba haidana ama pe oba matungda pi okiba ngarang tang government asida khoi ji citizens ta nabagi permission se bibi masi tamakta mayam gi lairibai gi ngaruga collection ki team work pajana khoi hona jaba aruga सरकार ऑनरेबल सीनियर मेडिकल मिनिस्टर SCS हायर अथॉरिटी फजना तौबीबदगी जेनिम्स मणिपुर की एज ए होल इसता सिटचंखेसे लेरगनी नाकलमरोम द लाकदौरिब चही खरगे मनुंग जेनिम्स हॉस्पिटल बो एम्स की थाक पुरक्न होटनरी हाइना डायरेक्टर प्रोफेसर एल देवेन मखा तारखले एम्स की थाक यौनब मियामना पाउताक पिबियु हॉस्पिटल की माइकैदगी असोइब लेखिब मतमदा चुमथोकनबगी तांजा पिबिदुना हेना फबा हॉस्पिटल ओहेंसी हाइना मियामदा अपील तौरखले डायरेक्टर देवेन मखा ताना ngasi फाउबदा जेनिम्स हॉस्पिटल ना मियामगी अना लायेंग दा अखनब मिथियंग चंगदुना लाखले अनाब कया CMHT PMJAY की मखादा सेल तिंगहंदना लायेंग हंदकता मियोय तरुक लेमना किडनी ट्रांसप्लांट तौखरे चीफ मिनिस्टर नोंथोंबम बिरेना अकनब मिथियंग चंगदुना जेनिम्स हॉस्पिटल दा पाइखटलिबा कैंसर हॉस्पिटल साबगी थबक खुमांग चौसिन सेमगत सागतली जापान की कार्किनोस कंपनी का खुत्समनदुना PPP मॉडल दा सागतलिबा कैंसर हॉस्पिटल असि मथंग चही लोइद्रिंगैदा साबा लोइसिनबा याबगी फिबम दा लेरे मसिन मपुंग फाना लोइसिनबा ngamlabadi lamda masigi miyamna mapan lamda cancer laina layeng bachatpada yamlaba senfam kaya mangliba adudagi kharada oirabasu kanbangamlagani haike loina heart surgery tawbagi layeng chathaba yagadaba cath lab su jenims da thataruki manungda hangdoknaba thorang tawri madugi mathakta MCH course su hangdoknabagi pandam su thamli haire Honorable Chief Minister की मियंग मखादा कोई केट लेप अमा 6 months सही जी मन दकोना औदोकनो तौजेरबा से अदुगा सिज नतना अतोप पांडम अदि MC साबदो अदुमा कोर्स से हांगदोके हैदना कोई टीम जिदो कोई खंजरी कार्किनो कोई जापान की कंपनी अमगा कोलैबोरेशन तौरेरकांदा कोई PPP मॉडल कोइना कैंसर हॉस्पिटल हांगदोक जगदेबा से हजी ऑलमोस्ट पाइलिंग की सरुक्ति लोयरे लेबर चामगे यांखै मुंगसुरी याम थुसी हनकी सही सी नंगद्रगसु मथंगी सही होगलप मयाई चलप सोइना लोइगद्रा हाइदना मसी
Cabinet na Education Department gi oza oina absorb tawkraba oja lising ahumga chamri marfubo centrally sponsored scheme CSS scheme makhada amukana tolopina ba Directorate of Education athoki ba order buyaning da ba fongdok tuna All Integrated Teachers Association Manipur gi mithiang makhada oja sing na Journal Office sing da wakat mi fam kre August kuntra mathoy amadi September amada integrated oja sing na mass casual leave ki khongjang changsin khraba matung association asigi lauthoki ba matung inna ngasidagi hauduna wakat mi fam asi fam kibane Porompata Laiba JETEO Office Mamangda Imphal East District ki manungda Laiba oja kayana saruk yaduna chathakiba wakat mifam aduda laingaki thawong asigi mayokta iba placard kaya paibagi mathakta kholaw kaya su lauki khuyathongda Laiba JETEO Zone 1 Office nakalda su masing yamlaba oja singna wakat mifam famki Porompata madi khuyathongda chathakiba wakat mifam sing aduda saruk yaramba oja singi maikaidagi handak August 12 da Directorate of Education S na thokiba order amagi matung ina hairiba oja sing asi samagra gi oja oina treat tawbagi mawongda CSS ki makhada tolop piragani hairiba asi yaba ngamloi haina fongdorakle Education Department की Directorate of Education S की letter हमने August 12 सिदा थोलक पा मतुंगी ना कोई की salary की head से departmental और भी तो न तबा समग्र शिक्षा से दगी कोई की head of account से अकोई से तोलो लौरो है ना अमु यामना impartiality और बा अकोई ना सुना या बंगम जरूरी तबा अदुम head of account से इंस्टॉल बदो मधुगी दमुक्ते यानिंग तबा फुंदोक तो ना ngarang अमसुंग ना हान अकोई mass casual leave लौजगरे अदुगा अखोई मणिपुर ले रिबो ओजा मयाम जे चप मानबो ओजा ngaktani अदुगा स्कूल खुदिम के बैकबोन टीचर्स ngaktani मरुइबो थौदांग दि ओजा से हारिबो ओजा सिंगसिना लौबो ngaktani ना करिगी डिस्क्रिमिनेट तोबिरिनो अदुना ओजा सिंग दस माइने डिस्क्रिमिनेट तोबिरिगा 5 सेप्टेम्बर रो टीचर्स डे ना पांगथोकदबगी मरम ना करिनो मदु वैल्यू याउदे SSA amasung Ramsagi makhada lairamba matung laingakna lausin khrabo oja lising ahumga chamriga marfu hena samagrada thamlaga anoba account head tagi tolop logadabani haina Manipur laingaki Education Department gi Education S ki yathang yaning daba fongdoktuna All Integrated Teachers Association Manipur gi makhada laiba Thobal District ki oja singna district asigi JETEO office mamangda wakat mifam famkre hayeng thangja numita su makhata na wakat mifam chathagani haire AITAM gi lamjing makhada Thobal District Zone gi oja singna chatharakhiba wakat mifam aduda saruk yakhibi Zone asigi Zonal Executive Bani Paul na fongdorakpagi matungina SSA amasung Ramsagi oja sing asi kumja Englishing aniga taramathoi taranithoi tarahumdoi amasung Englishing aniga taramarida khankhiba ngaktani khongjang kaya changsilaba matung Manipur laingakna oja sing asi laingaki makhada lausin khibane loinana integrate tawraba oja sing asigi tolopsu hana center dagi lakpa funding dagi oiramba adu state ki non plan head olaga Education Department gi oja singa chap manana account head gi tolop lauduna lakpani laibak thibadi haukiba August 12 da Education S Director na JETEO Institution Head sing da fund proposal thagatlakna ba amasung integrate tawkraba oja sing samagra da thamna ba warol ama tharakhiba asini haike oja sing bu khongjang pambasu tahanbiganu hiram asida Education Department ge mari laina ba singna ahen ba mithing changbiduna integrated oja sing gi wakat sing asi tabiu haike mifamadu da account head sin ba yaba ngamloi oja sing gi marakta nakpak tana laingak na sinbiganu haina thaba placard kaya susizinake laingaki school kharadana mahiroi masing yamdraga so oja marang kaina leiraga school kharadana mahiroi marang kairaga oja leitabagi watho kaya thokliba sigi yenglaga laingakna athuba matamda oja singe rationalization tawgadabani haina desamna demand tawrakle wafamasi impact news na haukiba August 13 da nongmai bunge thamchet high school da mahiroi masing chanadaba oja kaya paisinduna leibagi pawdama miyam da thamkhraba matung ngasi school asida desamna chatkhiba inspection amada fongdokibane desam Assistant Secretary General N Thoithoiba amadi Education and Academic Affairs Secretary TH Somol Luang na luchingduna chatkiba khongchat aduga mari lainana Education and Academic Affairs Secretary Luang na August 13 da Impact News na miyam na thamkiba pawdam adu loop asina yengsinba matamda su khetna balairamdre adubu yam na ngakpa ama oina school asida oja masing yambage pawdam thamkiba hek nongan baga school asida noba oja ama sunong join tawba laklamle thawong asida laingak na education system asi achauba asoiba ama tawbagi mamiyam na chawna tare maram asina hojik Manipur gi school kayada mahiroi marang kaina leiraga oja leitabagi isu asi leitana balaingak na athuba matamda oja singe rationalization tawgadabani karigumba loop asina taliba demand asi mari leinaba Education Minister Commissioner amadi Director na thabak to onthokta batarabadi desamna mahiroi khunai gi damak khongjang kaya changsilagani haike
Thamchet High School Hariba no Bunga Laiba Sida Kogi Satra Yam the Badu Ozana Patoga Laire Haibagi Honglaki the field verification Nasi Lakmatamda Hariba impactive in a Tamkiba Dugumba Powdam Singsi am Chapchaba Where Right to Education 2009 say Masi import or say lesser come on a sema levene Makuna Tambane Makuna Masibu import Odani Makuna Sanan Gadoneba Sanan Gadawa lady Badum lesser Kango Singna Tongan Madu is don't lady Bricret Singna Kariganamata Domina Yang Labano Tahiki among the Gekona High Kiba Tahiki among the Gekona Tamjaki Bapam Sing How's powder Tabi and Labibano a two Matam was a happy draba Resilience Mapung Panto Widraba Mother de Sama Tumina Kak Yang Lay Tokloy Makal Makaka Kongjang Chanchin Navagamak same Sadon lady has Imphal East District ke Porompat Police Station ge manung chanba hata amadi wangkhai khunau taina ba hata dagi drug lalon bani haiba mioi ama fagat pangamkhre faraba mioi adudagi heroine number 4 yauba vial tara mangarom amadi heroine number 14 hapada sizinaba sapon kep khara su fagat pangamkhre drive adunga se nungthil pung anirom taba matam dagi yadagi thaumi sing BJYM gi thaumi sing amadi Porompat Police Station kangbu singna chathaki bane hata da drive chathaba aduda mafam aduda leiramba mioi singna irang sagat lakhi ngasi chathaki ba drive aduda wangkhai khunau gi club maira pai bi singna thiba humba aduda achoba thodang kaya lauki Thoubal District ke Lilong Subdivision gi manung chanba Khekman Gram Panchayat ke Kaibung Wang Matabadagi Amakcham Kaibung Makha Laikai dagi Huirong Bam Fauraga Among Khok Faubagi Thoubal Turel gi Nakieta Logi Wang Mada Yum Amadagi Dukan Sajilaga Mioi Singna September 3 ki nungthil pung ahum makhai faubagi manungda lauthok hauna ba SDO Lilong na Cherol Amada Khangalakli September 3 faubada lauthok haudrabadi September 9 dagi lenga ki maikai dagi takthok lagani haina Cherol asina makhatarakli North East Frontier Railways na service piriba mafam singdagi miyam gi mihut oiduna parliament member oiriba singi mifamda Union Minister of State for External Affairs and Education gi thaupuriba Dr. R.K. Ranjan susaruk yaduna NF Railways da wafam kaya taksinkre Guwahati da pangthokhiba mifam aduda Dr. Ranjana NF Railways na tunneling natraga art sciences ki oiba specialized center of excellence sama thamnaba khanabiyo haina taksinke masigi mathakta North East ki mamang manming lairaba tourist spot singda Sizinnadraba rail wagon sing piduna tea shops restaurant oina semdoklabagi magun laigani haiba wafam su thamke NF Railways na Manipur da Railway Recruitment Board exam pangthokibagi damak Dr. Ranjana thagatpa phongdokhe State Competitive Scholarship Examination Committee na State Competitive Scholarship Examination 2021 gi damak khangatlaba mahairoi sing na National Scholarship ki damak National Scholarship Portal www.scholarships.gov.in da thasi ki tang tara manga dagi online registration tawba yaragani haina Directorate of Education S na thadorakpa notice amana khanghalakle Indian Penal Code ki Section 377 ki makhada homosexuality bo decriminalize tawna ba haiduna tathi tawoi tawbiba amadi hanthana yengba lepna ba Supreme Court na pikhiba judgment adu chahi mari subagi thoram ngasi ya all hairiba LGBTQ singi yaifana ba thorang kaya paikhatliba loop asina sinduna pangthokre Stronger Together haiba wakalon asida Kuraida Laiba ya all shelter space ta pangthokhiba thoram adu da British Deputy High Commissioner to East and Northeast India Nick Law su Sarukyakie loinana Imphal East ki DC Daina Kumantem amadi Social Welfare ki Director Utam Ngangom su Sarukyakie Democracy chatpa laibaka mo oina malem da masak takliba Indiana mahaki maray pakas dalay riba mipum kuding mak chapmanana nungsi haibasi Supreme Court ki judgment adu na mayak seng na takli haina British Deputy High Commissioner Nick Law na fongdoke ngasigi thawramadu da Asia gi han ba Transmen football team su sarukyaki baga loinana jagoi isay kaya utuna thawram asibu masak tokhanke One of the greatest democracies in the world, soon to be the most populous country in the world, loves all its children, values all its children equally. And I think it's a real beacon of hope
not only for people in the LGBTQ community within India, but all around the world. And I'm proud and honoured to have been part of the event today. LGBTI people might be decriminalized, but somehow we don't feel much of acceptance from the society, and we feel that the more we reach out, the more we collaborate, there will be more stronger, and we want to create a society which is more inclusive. And definitely that's the hope that, as Harvey Milk said, like hope can never be silent, so we can never be silent, and that's why we are here all together. Bishnupur District के polling station rationalization तौबा अमदी electoral roll 2023 के special summary revision के मतंगदा district असगी मनुंगदा लैबा political parties सिंग अमदी assembly constituency तरुक की election agent सिंग ओइबा मिफममा district election officer Bishnupur न सिंधुना मतंगदा खन्ना बगी मिफममा September तरुक Bishnupur के mini secretary त लैबा conference सिदा पांगथोकदौरिबा मिफम सिदा हाइरिबा political party अमदी election agent सिंग न सरुक याबियो हाइना district election officer Bishnupur न थादो Chirol amada khangalakle Manipur dangasi coronavirus positive oiba mioi tare thengnakibaga loinana positivity rate chada ama 10.3 oiki active case humfumari leire Manipur lainga ki Directorate of Health Services tagi fangba report ki matung inna ngasi covid na maram oiraga laikhidaba mioi amata yaukhide hojik state asigi oina laikhidaba masing puna lising aniga chamaga nifutaret oire ngasi mioi tara recover tawkibaga loinana state asigi puna recover tawkiba masing puna lakama lising kuntrataret ka chamaga tara humdoi sukhibaga recovery rate chada marfutara Nipan 10 mari ani oike haukiba pungkon marida punna mioi chamriga kunithoi covid-19 test tawbada mioi taret positive oiba thengna khibani positive oiraba mioi taret adudi Imphal West Churchanpur amadi Imphal East tagi mioi ani amadi Bishnupur district tagi mioi amani state asigi oina covid-19 positive oiba apunba masing lakama lising kuntra mapan ga chatret ka kunmari sure nakalamaromda laichat asidagi ngakthokna bagi pandam da chathariba covid vaccination gi manung channa ngasi vaccine dose lising ani ga Nipan gayang kay matoy kapthokibaga loinana punna vaccine dose lakuntra matoy lising marfutaruka mapan maipak na kapthok pangamkre haire matang swai sida break amalaujage break matungda malim amadi India gi leiriba covid-19 case ke update amadi Manipur amasung malim gi tongan ba ipausing pudun lakchage impact news meeting tadun lebio American Oncology Institute AOI amadi Babina Specialty Hospital anigi makhada comprehensive cancer care ga loinana multi specialty service singi kudong sabasing pizari kudong sabasing adudi neurology urology internal medicine general surgery critical care ICU amadi palliative medicine ni American Oncology Institute AOI at Babina Specialty Hospital Sajiwat Jail Road Khawai Imphal East Nurturing Future Leaders Team gi makhada K Gozendra Trust amadi JCIS New Chakon na JCIS na third taruki MPSC Combined Civil Services Preliminary Exam 2020-23 course September amadi ge haujaragani OBC SC ST amadi EWS ge aspirant kuntraga mangada 60% scholarship amadi college saliba mahairoi shingi damag chahi amagi UPSC MPSC Integrated Civil Services Preparatory course ta OBC SC ST and EWS की ओइना 75% fee waiver ओइगनी लोइना latest hostel खुदोंग चाबसु लेजरी अकुप मरोल की जमल 8414823540 नत्रगा 6009183690 JCIS Training Institute New Chekon Imphal Presto Personalized Wonders Imphal da nauna hangdok chari hairiba sida personalized gifts corporate gifts awards and mementos home decor office rubber stamp na chingba potlam sing mafam asida phangdigani ngasi maglangsing birau Tilak Grass Enterprises Presto Thangal Bazar near Kasturi Thong Imphal Contact number 0385-244-9025 natraga 98621-00456. Mayambo amuka na taram na October Bulletin asigi makataba pau miyam da pizere.
Laibak asigi oina hokyo pung kunmrida coronavirus ke nobu case lising nipan ga chatret ka nifu mga thengna khibaga loina na mioi kut mathoi lekhide hojik laibak asigi active case lising yankhai mapan ga chani ga tarada hantharakle Ministry of Health and Family Welfare na thadorak par report ki matungina hokyo pung kunmrida mioi lising mapan ga chatru ka marfu mga recover tawbangam khibaga loina na hojik fawbada laibak asigi oina punna mioi crore mari lakh kunthra nipan lising yankhai mga gi mathakta recover tawduna recovery rate chada marfu tara nipan dasmik taruk nipan yaure laibak asigi apunba confirm case crore mari lakh nifu mari lising nifu nithoi hele apunba laikidaba masingna lakh manga lising kuntaret ka chamapan ga kunthra nithoi sure nakalamaromda malimgi oina virus asina sokhanba apunba masing crore humfu lakh marfu mapan lising marfu tara taret hen khibaga loina na mioi lakh humfu mari lising marfu tara mapan hen bana laikidre apunba mioi crore yankhai manga lakh yankhai humdoi hen bana recover tawba ngamkhre State asida lairiba laumi singna lau pathap asi chawkhat hanaba amasung masida mangjil thana bahotna si haina thanga assembly constituency ge MLA oiba loina na MSPDCL ge chairman su oiriba Tongbram Robindro na phongdorakle wafam asi laibak sinba thungna pangthokliba Balram Jayanti Utsab 2022 gi sarukama oina lamfel gi ICR gi complex ta leiba conference hall da pangthokiba Balram Jayanti Utsab 2022 gi thoramda phongdokhibane Vartiya Kisan Sang Manipur Prant na sinduna go Adharik Kheti Urea Mukta Manipur Chemical Free State Haiba Team da pangthokiba thoramadu Robindro na organic farming asi malim gi leibak kaya yauna leibak asida mapung oina Manipur dasu yamna pamnaba lau pathap ama oire lau pathap asidagi puthokpa mahai marong sing asina mioibagi hakchang fana laina tina chelhandaba achauba mateng oire maram asina state asidasu lau pathap asi chawkhat hanaba amasung mangjil thanaba hotnasi masina Manipur asi organic farming da Sikkim state kumna mangjil thaba state ama oiba ngamgani masigi mathakta pesticide amasung fertilizer sizinadaba state ama oihanba ngamgani loinana matau karamna organic farming asi maipak na thabakta onthokadage haibadasu laumi miyamna khangnaba hotnasi masida angamba mateng pangnabasu hotnage haiki chemical fertilizing seasonaba insecticide pesticide yam sinnarakanda koi low singubagi tan thanabe potok pasi malianda le miyam ne ama pamnaraktre aduna hainegi sa san loraga santi sayung sinnaraga yen nganu ching loraga koi gi mathi makum yam dana koi low singu thabaga sinnarakanda yam organic oba mawangda low singubagi potok pase pamnare aduna akoi gi Manipur si lairiba lawmi farmer isina miyam chingda koi na team chi gi artist munna khangalakanda akoi iramda Manipur su organic farming state ama oina baina koi kanna hona jabani aduga saisa akoi gi iramda Manipur organic state ama ohenabada punna khosana chaminasi Thangmaiban area da drug lalolambagi thodokpu Thangmaiban Laurungpure Laikai gi miyam amadi Laikai gi club Naharol Yaifa Khongjang NYK club na condemn tawbaga loina na drug lalolambagi thawong adubo Laikai amadi club na kaidawnungda sagatpa laite haina sengdorakle handakta Thangmaiban area da BJYM Yada amadi Imphal West police ki apunba kangbu amana red chathaduna drug kaya ga konana mioi manga fagat ki baduga mari lainana Laurungpure Laikai gi miyam na NYK club ki mityeng makhada mifam aduna warep ani lauki loinana drug fagat kiba case adu da chenaba imung manung singbu warak watem khre hairi drug ka konana fagat kiba mioi singbu laikai da chahi ani changhandaba amadi karigumba warep asibu ngaklaktrabadi matam na purakpa chairak piba yana haik yana khe laikai asigi ahallaman maira paibi amadi club ka khutsam naraga makhatana laikai asida drug yonba amadi chabagi thaudok koknaba hotna khanakhi Chatliba chahi asida law uba matamda nonglik na tabana maram oiraga ising leitabagi awaba mayoknariba adu kokhanaba lamlai kendra gi MLA KH Ibomchan Sawombung Kahui Khunjao amadi Yorabung Khunaugi laukonda ising pinaba horsepower taramanga gi two phase ki pump amamam khutsinakre water pump khutsinnaraduna MLA Ibomchan phongdokhibada chatliba chahi asida law hauraba matung masa inkhatlakadaba matam sida nong taraktabana maram oiraga lamlai kendra gi lawfam ayamba kangsilakpana maram oiraga Kendra asigi iril turel gi nakieta leiriba lausang khongdagi sawombung fawbada leiriba laupari lising tara oigadaba laukonda ising piduna chathok hanthana ba chathok hengatna ba hotnabani haujikul ayamba pampi khiba maramna lokol sing asi kanbangam lagani haibagi thajaba leire haiki
SC/ST Hub Conclave Churchanpur District ke New Lamka ge Centenary Hall da Union Minister of State for Micro, Small and Medium Enterprises Vanu Pratap Singh Verma amadi Manipur lenga ki Commerce, Textile and Industry ge Minister Nemcha Kipge na saruk yaduna haudokre conclave aduga mari lainana Minister Nemcha Kipge na high state asida entrepreneur masing hengat laklikba matik state asi chaukhatpagi lambi da hena kumang chausin bangam gadawribani maram asina state asidagi entrepreneur masing hengat hanba mathau tai haike SC/ST Hub Conclave adu Government of India ge Ministry of Micro, Small and Medium Enterprises na sinduna pangthokibane conclave adu da saruk asigi state asige manung chana lairiba tongan ba entrepreneur kaya na saruk yakibaga loinana makhoi gi farm na puthokliba tongan ba pothok kaya su miyam da utpadana tana ahongba mamalda miyam da fanghanki General Northeast Region Directorate Major General Vaskar Kalita Youth Seva Medal na ngasi Chief Minister N. Biren ga unaduna NCC ga mari lainaba issue kayagi matang da khanakre mifam aduda Chief Minister na Manipur da maru oina border area district sing da NCC ge vacancy hengatna ba appeal tawki ADG na NCC Group Imphal ga State Education Department ga khutsam naduna civilian staff sing NCC da posting piba yauna thabakaya paikhatpada CM na su State NCC bu mateng pangbiyo haike mifam aduda Education Minister TH Basanta Kumar Su yaukhe tungda Major General Vaskar Kalitana NCC Cadet Manipur gi Group Headquarters location da pangthokpa mifam amada NCC staff amade cadet singi mamang da wangang laduna Northeast Region NCC Intergroup Competition singda mangjil thakraba Manipur gi NCC cadet singbu pukning thogatki loinana Republic Day Parade ki January Englishing aniga kunhumdoida Manipur NCC cadet na saruk yaduna best cadet competition lawrak pangamba oisan haike Kamjong District ki oina su Rashtriya Poshan Ma Program Thoram ICDS Cell Social Welfare of Kamjong na sinduna Fungyar Subdivision ge Riha Village te leiba Community Hall da DC Rangnamai Rang Peter na haudokre Thoram aduda DC Rangnamai Rang Peter na nupi angangi haksel de yumfam oiraga leibak pumbada asigumba thoram asi pangthokpagi damak Prime Minister bu thagatki loinana Poshan Ma gi makhada paikhatliba thabak thoram sing niyom chumna mapung fana paikhatnaba amadi mafam khuding yahonnaba anganwadi worker amadi helper sing na mapung oina hotnabiyo haina appeal tawki Subsidiary Training Center Border Security Force BSF Churchanpur na sinduna run up to Teachers Day gi thoram pangthokre thoram adu STC BSF Churchanpur gi IG Umesh Kumar Nayal gi mitheng makhada Churchanpur gi Kendriya Vidyalaya da pangthokibane thoram adu da Arjuna Awardee boxer Laisram Sarita su sarkyakhe thor loinana Mahairoi Singa Sarita ga unabagi thoram amasu pangthokhe 29 Battalion BSF Lamlai nasu run of Kitu Teachers Day gi thoram pangthokre thoram adu luwang sangbam da leiba Srivan Secondary High School Chalaugi Central High School Laikokchinggi Paramount Standard English School Moirangpuril gi Moirangpuril High School Mafaugi Battle High School da pangthokibani haire thoram adu gi manung chana weapon display exhibition amasu pangthokhi haire Nambol Higher Secondary School Nambol gi principal thabak tagi suspend tawdrabadi Nambol Hau Kaithel da wakat mifam ga loinana numit nini Nambol ban tawgani haina tawramba adu Manipur lenga ki Deputy Secretary Education S na suspension order tholakpadagi ban handokle haina cherol asina Development and Protection United Voluntary Organization na cherol amada khangalakle Hanagi Planning Director Dr. TH Munindro Bu Netfi na gi monitoring of central sector schemes for M donor gi state coordinator oina haplakre pharmacy Dr. TH Munindro na chahi ama pugani panbaya badi Dr. TH Munindro hojik preparation of master plan on integrated development of agriculture and allied sector in Manipur gi Netfi International Committee gi member oina laibani
Primary societies as multi-purpose cooperative societies and working as deposit mobilization agent of State Cooperative Bank Haiba Hiramda Nongmagi training program ama Manipur State Cooperative Bank na sinduna More Ward number 9 da laiba Langkim Hotel gi conference hall da pangthokre thauram asi NABARD Manipur Regional Office na Cooperative Development Fund for Comprehensive Support Plan gi mityeng makhada Institute of Cooperative Management Imphal ga punna khut samnaraga pangthokhibane. Inspector General of Assam Rifles IGR South Committee Makhada Assam Rifles Modi Battalion na Kakching District ke Palel da laiba Mission Blind School gi mahairoi singda essential items sing yenthokre thauram mari lainana Mission Blind School gi mahairoi singna battalion asibu thagatpa phongdokpa gi thauram amasu fa pangthokhe. Professor K.H. Kunjo Singh na Manipuri Bengali amadi Maitai Mayekta iba Varat Dalit Khorilol Nainaba haina mingthonba lairika ma phongkhre Khangrakpam publication na puthokpa lairika si All Assembly Road laiba Manipur Hindi Parisad Hall da pangthokpa thauram amada phongkhibane. September Thabumama Chupna Chathagadaba Irawat Ningsing Thauram Singh Irawat Celebration Committee ICC Manipur gi President Dr. Moirang Them Narana Lauthokre haina Cherol Amada Khangalakle Thauram Singh asigi manung chana Hizam Irawat ki Punch Nainabata Natana Mahiroi Naharol Amadi Nupi Singi Oiba March Part Sangdam Nabana Chingba Kaya Pangthokani haire. Haujik sanabagi pauda judo masana da India gi oina anoba puwari ama semba ngamkhrabi linthoi chanambambo ngasi taramna okre ngasi mayang Imphal da laiba mayai lambi Sports Academy gi indoor hall da pangthokiba taramna okchabagi achamba thauramadu da yaski Minister Govindas Konthaujam Manipur Judo Association gi President T Robindro mayang Imphal gi MLA K Robindro Manipur Judo Association ge Working President Bijoy Kojam Sai NERC ge Regional Director Francis Marwin amadi Yaski Director T Fulen galoinana lamdam asigi masak nairaba miyoi kyana sarukyakhe mayang Imphal Thana IB Road tagi CH Ibohal amadi Guneshori ge machanupi asina ahanba oina English ani ga taramari da mayai lambi Sports Academy da judo masana asi judo coach A Surjit amadi Laikhidraba judo coach A Surchandra ani gi mafam dagi masana asi tamba hokhe. Sanaroi asigi akhangkan ba amadi mahaki hotna jamalna state level amadi national ki thakta pangthokpa judo championship kayada gold medal mathang laurakhiba aduna maram oiraga Union Sports Ministry gi flagship program ama oiriba Target Olympic Podium Scheme gi mityeng makhada Bellary da leiba JSW Inspired Institute of Sports da hojik training tawduna leire linthoi chanambam na ahanba oina 2021 gi December da Lebanon gi Beirut ta Pangthokiba Asia Oceania Cadet amadi Junior Judo Championship ta -57 kg kanglup ta saruk yaduna silver amasung bronze medal amamam lobangam ke Chatliba chahi asigi July thada Bangkok ta pangthokiba Asian Cadet amadi Junior Judo Championship ta saruk yaduna -57 kg ki kanglup ta gold medal ama lobangam khibaga loinana Chatliba tha asigi August 13 dagi 13 fawbada Bosnia gi Sarajevo da pangthokiba World Cadet Judo Championship ki -57 kg ki kanglup ta gold medal ama loduna India gi oina Anoba puwari ama sembangam ke lamdam asida sana khotnabagi association kayana ani thokpi gi machat ama lairiba asina maram oiraga sanaroi kayana mana pamjaba masana singda thawai hakchang yauna sanarabasu kanaba karimata fangdabaga loinana ningba kaiba kaya yauriba asi yenglaga ngasigi lamdam asida paliba lengak asina sanaroi singi ningba kaidanaba thabak thoram sing paikhatpa hore haina yaski Minister Govindas Konthaujamna fongdokhe. National Sports Court Indaba Association Singda Grand Piba Kumsi dagi lepagani adu danate akhoi ani thokpa Manipur se ai gi nusinadraga ai ga punna lai minara madai ani heka thokiba asina kana da mangge erga ai dadi mangdaba thokriba ai gi manam su mangdaba ai gi oja du su mangdaba manghausina akhoi isa sanaroi akhoi gi mangal oigadoriba akhoi na south thokchani ai oidoriba Bharat ki mingchat porogadoriba isa sanaroi singsida mange ba makoida sopa leiba aduna akoi department na with firm decision ama akoi lore madudi kai norkanda any association ani thopa association se asi akoi recognition kakani akoi sports department da affiliation to bayaroi
Mamang tha August 8 kunmathoi fauba International Federation of Muay Thai Association asinduna Malaysia da pangthokiba Youth World Championship da bronze medal fanglakhraba Patso Assembly constituency dage sanaroi ani amateur bout ta Naurem Ligartson amasung Waikru bout ta Khundrakpam Stalin butaramna okre taramna okpagi thoramadu Tera Ideal Club ki ground da pangthokibane Tauramadu da Patso Assembly constituency ki MLA Sapam Kunjakesorna state asigi tongan ba mafam kaya dagi tongan ba masana kaya da medal fangba yauna sanaroi kaya thoklakpa asi yamna thagat ningai ni sanaroi sing asi khakta natana sanaroi sing adugi mama mapa amasung imungi miyoi sing adusu yamna thagat ningai ni makhoi gi matau tamduna amadi makhoi dagi inspiration oiduna state asida hena faba sanaroi amadi tinjang kaijang daba youth kaya thoklakpa oirasanu haike Tauramadu da sanaroi ani asida ikai khumna ba utpagaloina Kudol pot piduna taramna okay. Aikoina encouragement tawbase masigi mahine ba porak surise ana bebong kring na section mai magi field lei basi ke basi moi na tem basi kai thong ga sports kin haragati mase koi tawham to koi thau ne na khanaraga encouragement tawba puning thogat piba makoi bokina incentive oi ba mongda ni government to bise masina nongmadi soiroi manipur gi ko metei mesa sing sina ji to me to thapi koi gold medal che koi olympic ta gold medal lo bise na kila kadur wa olympics ge koi lo gune Aroibada bulletin asigi headlines amuhan amyamda thamjare Segmaijin khoidumgi khoidum upper primary school da oja amata leiramdabagi matangda impact news na haukiba August 19 da paudam ama thamkhraba matung education department school asida oja ani transfer tawrakre BJP ki anirak suba lenga kasigi numit chamaga humfuge achievement amadi performance yengluragadi Manipur asi sana laibak onba khara wakini haina socio political commentator Chongtham Bijoy na phongdorakle Manipur dang asi coronavirus positive oiba miyoi tare thengna khibaga loina na positivity rate chada ama 10 week taruk mga oiki leikidaba amata yaukhide active case humfu mari leire Amasung laibak asda haukiba pung kunmari da COVID positive case lising ni pan ga chatret ka nifu mga hengalaki miyoi lising mapan ga chatru kamar fu mga fagalaki bagaloy na active case lising yang kay mapan ga chani ga taradahan tharakle Matang swai sida bulletin na solution jare Manipur amasung malim bitong antongan bam fam sing da thokliba ipaw sing idamak impact news pamitiang tadon lebyo